Idu ningthaudagi de lokhajage Burma gi panthada leptuna nomai kamnaribasi numit humni sure Kangmang phai Burma kuki gam pantha natraga panda hairibasi tamu manungda leibani military crackdown khudakta tawbaga loinana NRC hana chanahan kisi hui mamai sumba yade haibaduma ngasi mak Manipurda kuki narco terrorist singna oiduna leiri haibada haiman bathok loidra khali haukiba jahi kunthra nimpu gi matamda state asida phuru kanglup kayaga hana sunaba thokibada maruina senaba phurubasi kuki singni haibasi ngasigi Manipurda khundariba phuru kanglup pumna mangna khangnari haiba yai aduga haukiba jahi lisingani kulhumdoi gi me humdagi mitai singda landaraga makoi gi tongan balengang ama Manipurda semgani haiduna ngasi fauba tha kunithoi rom helaba matam asi fauba aranba thawong kaya chathabagi mathakta India lenga ki mayokta fauba leptuna India gi democracy bu Singna balep tabagi mamita aduna laibagum tauri nakal amaromda state asida khundaminari ba phuru kanglup kharabu kuki singna mitai singda landaraga oida padaba minamba wa kayamuk nganglaga mitai singda maral siduna oiroida mamanglanda mangpauna naba honabada yawhalaga apipa phuru kanglup sing adubu namduna kudum chelaga nampuda makoigi kuba manungda thamnaba aronba lalong yawbagi mamita ba urakpada natana makoigi aronba thaurang singbu Makoina tawthorakpa thabak thawongna uthorakpadagi kuki singa puna mitaida landabada yawba phuru kanglup kharana pendabagi mathi phongdongnarakpa haurakpagum tawbagi mamitaba haurakpagum tawrabra haibagi wangsing hangnarakpa haurakpagum tawri haina khali pumna maksing asi haukibana haukiba oirabasu kuki singi sumthokpa yaroidaba hui mamai gumbagi lisan amaram oiraga makoi asi kanano haibadu makoina tawthorakpa thabak thawong singna mathanta takcharakpagi mami tarapagum tawre haina state asi miyamna ninpung ngangnarapagum tawri nakal amaromda India lengangna kuki singi apamba demand tongan balengak natraga territory ama Manipurda lehenbagi wafam khanaroi haibagi chirol thokraba matungda chatnaba yaroidaba nampugi thaurang kayamuk kuki narco terrorist singna chathanaba sem sabada makoina khomjiluba phuru kanglup sing aduna yaningadra yaningloidra haibadudi yengkiba tari adubu India lenga ki asanba midyengi thaurangi makhada Manipurda mahosagi phibamda hanjilangnaba hotnabaga loinana aranba tawba yade khanghanaba athuba matamda aranba tawba lamhen tu henba kuki narco terrorist singi mathakta military crackdown tawba mathakta haina khali nakalama romda Manipurda delimitation tawdringaida NRC mapung fana chana halaga kanglon lana state asida mitop kayamuk changlakpasing maramdamda halan kinaba ngasigi India lengangna athuba matamda sinba chungani maduna trabadi Manipurgi yelhaumi kayamuki tungi lambi mutkiba yabagi oithokpa lei maramaduna military crackdown tawsi amadi NRC hana chana halaga delimitation tawsi Kangpopi langnom amadi Khenjangdagi security forcing na operation chathabada yamlaba Khutlai sing Fagatle hairi margi nupi macha ama hatkibagi mayokta MCPCR na somotu laukhatlagani thasigi kungi numidang pung 12 makhai rom taba duwaida Churchanpur district ki Lingsifai Lanba TD block ta Mandai Kim chahi mapan kaubi mar nupi macha ama tamtina hatkibagi mayokta Manipur Commission for Protection of Child Rights MCPCR na somotu laukhatlagani hairi MCPCR asigi chairperson Kaisam Pradeep Kumar na thadorokba chirol amana makhata na hairibadi class 2 khakta tamlibi Mandai Kimbu yamna nungsi haidana hatpi khiba thong asi yaningde hojik thokliba Manipur gi irang asidagi relief camp da sangda fam lawduna lairiba angang nupi masa asibu faduna hatokpiba haibasi miyoibagi minungsigi wangmada leibada natana international convention and legal standards sing Thugaibani haina MCPCR na lawgani kanagumba miyoi kharagi marakta ungkhanaba natraga political demand talakpa matamda tho naudaribi piklibi angang nupi macha chingbu victim oihanbasi MCPCR gi normta yade maram aduna MCPCR na su asigumba fataba thabak chathariba miyoi singi mathakta matik chaba legal action lawkhanabagi damak somotu lawkhatlagani haina phongdoragli ngasi pangthokiba thoram amada L Rameswar mitaina N.Biren Singha State Minister from the Resign Twbadagi Santi Hanjinle haina phongdokre idu ningthaudagi update local jage parliament da lauriba TV discussion newspaper social media
public platform da cookie gi matang da lauribadi loire Manipur da cookie haiba si kanano kadai da leibage haiba du official notification document kadai da leibage mitai cookie lana si sahi ani fare tauriba lana si invisible boot shatan ga chongnaba lan ga chap manai sahi ani faraba lana si da mitai na cookie kanano khangdri state government center na chu cookie haiba si Manipur da Sigi tribe sing asini haina takpasu taude RTI tharaga kanagumba amatana Manipur da cookie hairibasi kanano hangbasu taude Gyan men tadaba chahi ani bisimina yumai thaba politician singna sarkar semnaba launaba tauraga public si kokpunga ngohalaga thamli Manipur gi law khongba tauriba neta sing asida Manipur da leiba sarkar na sakhangba cookie tribe ki se puthoro haidriba sina karigino bamna sum saraga hairiba tribe sing asi masana cookie ni haidai hairagadi tauriba lana si karino Manipur gi ex-CM N.Biren Singha gi Facebook post da gyabde lakhotege relief camp sing asi da wana lelaga leibiriba isa isu sing matamatang gi khara da oirabasu awaba sing ko hananaba konaraga lakchabani hanasu more gi isa isu kayabu Kudong chaba pijakibani ngasina Churchanpur dagi relief camp sing da leiriba angang hompurom moi gi family singa Thengu Singjin Water Amusement Park ta sanaba lagli Churchanpur gi relief camp ki leader sing tourism department ki official sing amadi aige local gi khunja sing bu mateng pangbibagi damak thagachari IDP sing gi di leptana frida chathan khigani list tagi kaktakraba IDP sing lambi da thorak tuna khongdang changchilakadauri numit mangani gi fawbugi manung da lengang na thabak paikhalaktrabadi relief camp tagi maming kaktakraba Kangchup da leiba panchayat gar da leiriba inmate singna lambi da thorak tuna akanba khongdang changchinaba hauragani haina panchayat gar amadi Lanai Sanglen sing da sangja from loduna leirakliba IDP singna thamlakli ngasi Imphal West district ki manung cheliba Kangchup da leiba panchayat gar amadi salai gi Sanglen da leiriba imung kuntra hen bana sarugya aduna pangthokiba paugi mifam da inmate angom Tijendro na phongdokibani mahakna makha taraduna mayumda hanjinaba yadana relief camp da leiriba imung kuntra rom relief camp tagi amu kakthalakba haibasi laibakti bani ming kakthalakba asina mafam asida leiriba miyamda yamna khudongchadaba mayongna hali relief camp amagi Fangfam thokpa chakthung chu phangdre amadi hana khara piramadusu losilakadaure housing mafam asida leiriba inmate sing kadi phibam da leigadauri haibangamdri Relief camp dagi ming kakthalakpa asigi sapsaba marang khangba pami lana china hek haurakpadagi Kangchuki panchayat gar relief camp ta leibani adubu ikhang khangawdana cookie singna drone bombing tawrakpada leiba yadabadagi Phayeng high school da leiramani adubu mafam aduda seat capacity chandabadagi panchayat gar amadi lanai relief camp ta leirakpani Inspection lakpada relief camp ta leiramdabagi ming kakthalakpa asina takpadi isagi yumda hanjinba yare haibaga chap manai maram aduna Manipuri governor chief secretary na isagi mafam da chango hairagadi order ama thokpiro changlage natragana security matik chana thambiba amadi Manipur bu thugaiba pamliba cookie khulai paiba singna amuk hanna mitai khulda landa halaroi haibagi thajaba piyo haina akanba wafam thangki Relief camp dagi ming kakthalakpa asiga mari lainana haukiba March 13 da mari lainaba singda kakpidanaba memorandum pisinduna khangankiba leikre adubu kariguma pakum amata piraktabana miyamda chamamnaba amadi adumak phawhali maram aduna ngasidagi horaga numit mangani fawbugi manungda mari lainaba singna thabak paikhalaktrabadi relief camp asida leiriba inmate singna lambida thoklaktuna akanba khongdang changchilagani hairi ngasi arambai tengol gi chirol ama thokre chirol aduna hairibadi Arambai Tengol na laisu tambiba campaign haina mingthonba drug awareness campaign number International Day Against Drug Abuse and Illicit Trafficking numita pangthoknaba semchari matam kharagi mamangdagi hauduna rehab center singda tengoloi kayana survey satuna drug user singa wari watai tauduna data kaya ama collect taujaki masida sunatana online gi khuthangda public poll survey ama sinduna Kangleipang Manipur ga chunaba data ama su semjaki semgatjariba data sing asida yumpham oiraga International Day Against Drug Abuse and Illicit Trafficking numita yamna chawba program ama pangthoktuna laisu tambiba campaign asi launch tawnaba sem saba loijare hairiba International Day Against Drug Abuse and Illicit Trafficking numit asida pangthokadawriba program asigi manungchana 18 na fagakiba drug masjid sing adusu yamna chawna dispose tawbagi program ama hapchari Hairiba wafam sing asiga mari lainana dispose tawnaba thamba drug khara khuraida thokiba thodok amada combined force singna unit tagi puduna chatkibagi thodok leikre